Chakkouba Lakpada Thingkhiba Laibak Thibani Y Irabot Wangkai Esigi Manung Chaliba Ward Marigi Ningol Singbu Chakkouba gi Thoram Pangthokpagi saruk ama oina ngarang pangthokiba ward number 26 ki Ningol Singbu Chakkouba gi thoramda yauba lakpa nupi singbu thingduna changhandana ba hotnakiba Laibak Thibani haina Wangkai Esigi MLA Y Irabot na phongdokre hiram asiga mari lainana paumi singa unabada Y Irabot na High Assembly Constituency asigi manungda lariba Ward number 26 ki Ningol Sing amasung mamangda pangthokiba Chakkouba gi thoramda khudong chadaba kharadagi yaukidraba Ward number 23 gi polling station anigi Ningol Sing Chakkouba gi thoram ngarang mahaki mayumda pangthokpane hiyangai tha asi chakkaunaba tha oibana mahaki constituency gi manungda lariba Ward mari gi Ningol Singbu haukiba November 13 November 18 November 10 amasung ngarang Chakkouba gi thoram sing pangthokpani haire yamna thajadaba mawong amada ikhang khangaudana lay ingkhol gi ima ibel sing bus amada Chakkouba gi thoram saruk yaba lakpa matamda hanagi MLA Okram Henry masamak yauna mahaki security personnel sing amasung PSO masamak yauna Chakkouba lakpa ima ibel sing adu gari thachillaga chalhandanaba thingki haina maral sibaga loinana madu yamna Laibak Thibani masigi khudam oiba yaba video footage matik chana leiri haiki asigumba thabak asi tauroidabani amasung democratic oiba force asibu violent oiba force na kaidaunungda thingba ngamloi haukiba mikhalda aranba kaya tawduna mikhal thengnarubadagi court na miyamgi mihut oibada matik chadre haiduna mahakpu High Court of Manipur gi order amana April 15 da MLA oibadagi lauthokibane mahakna makhatana Supreme Court ta appeal chatlaba matungda haukiba November 13 ta mahaki appeal adu court na dismiss tawkibaga loinana case adu dispose tawkibane huran khiba kar kungamathoi phagatpa ngamkhre Manipurdagi miyoi ama yauna kar huralaga state amadagi amada yonthok yonsin tawba geng khutpu amagi miyoi mari Delhi police na phabaga loinana huran khiba kar kungamathoi amasu phangba ngamkhre Delhi police na thadorokpa cherol amagi matungina tha asigi kunda Delhi police na kar huran ba geng khutpu amagi miyoi mari Delhi gi mafam amadagi phagatpa ngamkhe amade makhoina haidorokpadagi makhoina huran khiba kar kungamathoi amasu phangba ngamle haire faraba miyoi mari adu Manipur gi Imphal West dagi miyoi ama UP gi Mirut amasung Madhya Pradesh gi Indore dagi miyoi singme police ki pauna hai geng khutpu adu Dubai dagi Sarif Hussain Elias Satta kauba mana maru oiba member ama oibane miyoi mari adu faraba matung Delhi police na makhatana thi humbagi thabak chathabada Fortuner car tara Creta car mari Baleno car manga XUV 500 ama amasung Eco Maruti amane loinana car asi laiba yonbagi mamal chawrangna lupa crore mangarom gi ni haide car sing adu Delhi NCR dagi huran khiba ngaktane huran ba mari adu gi manungda Manipur dagi miyoi Imphal West dagi masagi chahi 19 suraba Sagol Sam Johnson kauba mane car sing adu huralaba matung Manipur Madhya Pradesh amasung Uttar Pradesh da yolambani haide atopa miyoi ahum aduna UP ge Amroha dagi chahi 19 suraba Abid UP ge Mirut dagi chahi 19 suraba Muhammad Asif amasung Madhya Pradesh dagi Salman kauba miyoi singme Southwest Delhi ge Deputy Commissioner of Police Gaurav Sarmana phongdorokpagi matungina geng khutpu asina masing khangdana car sing huralaga Manipur amasung Indore yauna Laibak asigi state kayada yonbagi thabak chathabani haide hanana Manipur police ki matengda loinana Delhi dagi huran khiba car taragani thoi Manipur ge tongan tongan ba mafam singdagi phangba ngamkhibani haide NPF ki ticket pibagi wafam leitre mathang sahi 2022 gi angan basaruk ta pangthokodoriba taragani thoi suba Manipur Legislative Assembly mikhal asigi damag Naga People's Front NPF ki mirep oigadaba singda hauzik phawbagi oina ticket pithokbagi wafam leitri haina NPF na phongdorokle NPF ki Youth General Secretary Luikang Lamak na thadorok pacherol man hai hauzik phawbagi oina di Assembly Constituency amatada NPF ki ticket pi khiba leitre maramasina lana sandokliba singasi miyamna thajabigano NPF ki ticket committee gi oiba mifam pangthoklaba tungda ticket pibugi thabak chathagane
मिखल असिगिदमक NPF की टिकेट असे हानगी मिनिस्टर फ्रांसिस ngaजोकपना पीरे हाइबा पाव अमा संदोकलिबा से युमफम याउदबनै महाक अतोप पार्टी अमदा हानदगी याउदुना लैबदा नतना NPF ता एनरोल फाव तौद्रिबा मियोइनी हाइनसु चेरोल असिना मखा तारे डॉक्टर कोनिका खुराइजमदा बेस्ट एजुकेटर 2021 अवार्ड पिरकले आजादी का अमृत महोत्सव थौरम की मनुंग चन्ना इंटरनेशनल इंटर्नशिप यूनिवर्सिटी अमदी इंटरनेशनल काउंसिल फॉर एजुकेटर्स न पुन्ना सिनबर ग्लोबल एजुकेशन समिट अवार्ड अमसुंग कन्वोकेशन 2021 गा मरी लेना इंडियन इंस्टीट्यूट ऑफ कॉर्पोरेट अफेयर्स गुरगांव दा ngarang pangthokiba thoramda Dr. Konika Khuraijamda Best Educator 2021 gi award pirakle education gi lamda mahakna COVID-19 gi wanaraba matamda mairoi singamadi community gi level da mateng pangkhiba kayabu singthara duna award asi pirakhibane Dr. Konika Khuraijam hauji DM College of Teachers Education Imphal da Associate Professor oibada natana Kids Foundation gari gi honorary administrator oide mamang da su tongan ba masak thokpa thawak kaya tawkibagi award kaya phangkhiba laikhre India gi president na gallantry award sing khusinakre Manipur dagi major konjengbam Bijendra Singha da Sauriya Chakra khusinakre India gi president Ramnath Kovind na ngasi Rashtrapati Bhavan da pangthokpa defense investigator ceremony da gallantry award sing yanthokre loinana Manipur dagi army air defense Kulhumdoi Suba Assam Rifles ke Major Konjengbam Bijendra Singha da lemjaningai oiraba Sauriya Chakra Award khusinakre Sauriya Chakra phangkraba Major Konjengbam Bijendra Singh Jiribam district ki manung chanba Dibong makha laikai dagi ne mangonda Laibak asigi ahum suba khwaidagi wangba Sauriya Chakra ase India ki president Ramnath Kovind na khusinakibane amaromda award phangkraba Konjengbam Bijendra da Manipur laingak nasu इकाई खुमना हनिंबगी अपामबसु मियामना फोंगदोकनरकले कुमजा 2019 के फेब्रुआरी थादा थोकिबा पाकिस्तान के फाइटर जेट सिंगबु हलनखिनब होनबदा लौखिबा थौदांग अदुगिदमा ग्रुप कैप्टन अभिनंदन वर्थामंदा प्रेसिडेंट बीर चक्र अवार्ड खुसिनखे मतमदुदा महाकना विंग कमांडर ओइखिबने कुमजा 2019 की फेब्रुआरी 19 महाकना पाकिस्तान की F-16 फाइटर एयरक्राफ्ट अमा कापथखे कृति चक्र अवार्ड सेपर प्रकाश जादव तपीखे अवार्ड अदु महाकी लोइनबी अमदे महाकी अपोकपीना प्रेसिडेंट दगे लौखे बोट लेपदा कंपटीशन तौनबगुम लाइबाक मियाम गिदमकता अफबा थबक तौबदा कंपटीशन तौनबना अफबा ओइगने KH जोय किशन ngasi thangmaiban kendra gi MLA जोय किशन बु केंद्र सिगे गुइगाइलोंग विलेज अथॉरिटी ना थागत पग लोइना हराव तयामना उपगी थौरम गुइगाइलोंग कम्युनिटी हॉल दा पांगथोखरे ngasi gi thauram adu da MLA जोय किशन ना इलेक्शन नक्सिलकपग लोइना मणिपुर मियाम अमदे राजनीति तौरिबा सिंगी मफम दा अपील तौरदुना वाफम खरा फोंगदोखे महाकना फोंगदोखिबा वाफम सिंग अदुदि मिखल मया असिदा इंटेंडिंग कैंडिडेट नि हाइना पांगथोक थोरकपा प्रजा सिंगना अवाबा तारबा मतमददि थीबा खंगदना मयुम मयुमदा मी चंगलकनी हाइदुना सोलोन सिनदुना लैबा कया यावरे मदुना तसेंगना मियाम की सेवा तौगे हाइबा खंगदना मिरेप ओइना चोंगथोरकपा सिंगदे इकाइबा फावरे हाइखे महाकना मखा तारादुना मालेमगी ओइना कोविड चैथेंग थेंगना बहोनबदा इंटेंडिंग कैंडिडेट ओइना थोगललिबा कया मखोइना लौफम थोकपा थौदांग लौदना लोतुना लैखिबा कया अमा यावरे थांगमैबन केंद्र की ओइनासु कोविड की अकनबा चैथेंग केंद्र असिगे मियामना फंगलिंगै कोविड केयर सेंटर दा इसिंग ग्लास अमा पिरक्तबा सिंगना हौजिक मियामगे मिहुट ओइगनी हाइना थोरकले मियामगे मिहुट हाइबसिदे मतम पुमनमक्ता मियामगा समनगदबने मियामना अवाबा तारकपा मतमदा माना लौबा ngamba थौदांग कया लौदुना थबक तौगदबने मदुनतना मिखल मयादा इंटेंडिंग कैंडिडेट ओइगनी हाइदुना चोंगथोरकनी हाइना लमदमसिदा चथरगलिबसि मियाम अमदि राजनीति तौरिबसिंगना मुथतसि हाइखे महाकना हाइ राजनीति तौरिबसिंगना बोट लेपता कंपटीशन तौनसि हाइरबदे मियामगी अफबा थबक तौबदसु कंपटीशन तौनसि अपिकपा लैबाक मचा तादबा वाखलोन सिंग थादोक्तुना अफबु खुनाय अमा सेमननबा होनबगी वाखलोन लैगदबने लोइनना सानबगी लमदा भारत की ओइना पावर हाउस नि हाइदिबा मणिपुर की सानरोइ सिंग यौखनबा हिरम खुदिमक्ता माइ पाकना होनसे थांगमैबन केंद्र की मनुंग चना लैदिबा गुइगाइलोंग खुलगी अवाट अपासिंग अथुबा मतमदा थबक ओइना पाइखलगनी हाइना फोंगदोखे
अमरोमदा गुइगाइलोंग खुलगी मियामना अमतोइना लाकदोरिबा असेंबली इलेक्शन असिदा थांगमैबन केंद्रगी सोंथोकदबा खुमुक्सम जोय किसनबु मपुंग फाना सगनबा वारेप लौखे मेसी लीग 1 की अहानब गोल चनखिबदगे प्लेयर 10 खक नाइखिबा PSG ना नान टेस्ट माइथिबा पीख्रे हौजिक चथरिबा फ्रेंच लीग 1 की सीजन 2021-22 मनुंग चना हौकिबा थांजे नुमिता सानखिबा फुटबॉल मैच अमदा लियोनेल मेसी नमहाकी अहानब लीग की गोल चनखिबदगे फेरिस सेंट जर्मेन ना मखोगी गोलकीपर केलर नवान्स ना रेड कार्ड फंखिबगे चैथेंग अदु तुंगोइनरमलगा नानतेसपु गोल अहुम अमदा माइथिबा पीख्रे।